Britain na makoy gi sathina thagat sariba pongthok sariba Challenger tank Ukraine da pi ki bado handak Russia gi khutlai na thonggai ba ngamkhre hairi masina inter NATO countries ta 440 voltage current na sokpugum sokre wafam ase aitana haibana te news 18 India na su report tawri actually tank asibu yamna wakhan chawna Zelensky khoida pi ki bani adubu Putin na masibu thogai doklaga yandul thamle hairi Maram masina Biden su wakal nungaitre Putin gi wati mangon da hawraklabadi tharoi sini Britain gi Challenger tank pu Ukraine gi leimai da Russia gi khulai na thom khibagi wani masigi video se social media da thadorak tuna viral ohen khi Russia na video sida achak pa tank mag uri masi Britain gi Challenger tank aduni masibu uraga NATO gi maroi be myoi sing angak pa chandari Joe Biden Rishi Sunak ama amana Britain gi tank Ukraine da hat kre London tuminna laikre Russia na video se thadorok labat tongda America su chingdare makoi su Ukraine da makoi gi Abraham tank sinnagani khalibani angak padi Russia gi khulai singi magda khang da bathengdari Leopard tank Challenger tank oigera ama moigera haukiba jun thada Britain na Ukraine da khusin na khebani tank makhala se Russia gi sipai sing takthok pagi tamak pa Challenger gi challenge mapung phaba ngam khidre hairi Amrom the US na haiki North Korea prize piba mathau tagani Russia da kuchu khulai piba gi tamak Russia ge Ukraine ga sathiba pibam da lan tawnari ngai tanja sida North Korea na Putin gi pambom tumin na manung da oiba amasung makoi kuchu khulai supply toramba se fazana khanglak padaki e ka duna America no pham se thamlakhi US ki National Security Council ki advisor Jack Sullivan nagarang phongdoki Russia North Korea fajana manung da mari leinare advance oine mateng fajana pangdare amasung masigi mamal North Korea na tangai fadana piba tarakani Russia ki Defense Minister Sergei Shoigu na haiki Ukraine ki counter offensive failure oire hojik phawda makoi gi 66000 soldier amasung 7600 mamal tangkhrabu weapon sing tum takle hojik yamna kanna soknari phom se Zaporizhia region dari amasung phom sida Ukraine na sijinari ba Britain ki tank Challenger su kai toiba hore Russia gi handaba phibam si ubada NATO countries singsu lawai sanada banatte amram da Russia na Ukraine dagi marumarang cheng chak puthok pagi deal ado cancel tawduna thamli akoina hai west singna ikoi gi hai bawa taba ama sangki gani deal hanna chat hanna pagi tamakta side amada Turkey na su Ukraine da haiki nakoi su khara nautharo adu Ukraine na thawa sarakhidre wapam sida war will continue hai batare so thanks for watching